ngasi phongkiba tungan tungan ba Manipuri siphongsingi maruoibi ipausing myam da thamjagi ahanbada loksingi pukai special content moina myam da hena khangzinbada kanagani khandaga myam content asi lokhocharagan myam da na thamjaramge thamjagadrib content sigi mamingsina nupa nupi ani gi marakta aphaba mari thamnabagi damak eikhoina kari touba mathou tabage haiba khangjin si haiba ngasi loksingi pukai myam da thamjaramge huyalan paw poksi ri lokhocharagan myam da thamjabani adugo loinana masigi article asi reliable source to yumpham oiraga phongmani duba masina medical professional singi pawta ki mutchina na bohona badi nati haidi myam da thamjage yumpalaba matai manau natraga nungsi nuongi mari thamduna yumpanbagi lambida khongdana bohona riba nupa nupi eni gi marakta wohai gi oiba khana saina ba thokpa haibisi mausane pakhang leisabi oina leiringaida sauna ba haibisina tungali adugo yumpalaba matungda saunarakpa sina yamna common oina thokpa thaudoni yumpalaba matungda nupa nupi eni saunarakpagi maruoiba maramasi amana amada asengba wafam haidoktaba aina haidrabasu asengba wafam amaduna soidana khanglamgani haibigi aranba thajaba amada leikiba natragana isagi aswoiba dubu soikhre lankhre haibigi muhutta atopo oina mutchilaga landi haibigi mongda lainarakpa si panbihai masigi mathakta amana amada pifam thokpa matam sang naina haibidi mapung phana piraktaba siso amani हाइबा मरम मयामसिना मरम ओइरगा मयुम पांदुन नुंगसी चानना लैमिनरबा मातै मनाव अनिगी मरक्ता असौब पल्लमा खरक्तुना खाइबुंग तहनरकपा अमदि तोंगान तोंगान लैमिनरकपा याबगी फिबमदा लाखलि अमना अमदा थाजबा वालबसु साउनरकनबिगी असौब मरम मोहेलि मरम अदुना हाइबा मरम मयामसितिगी एइखोइना यामना सेक्शनगदबनि नुपा नुपि ओइबसिंग अफम मरि थमनबा होनबदु खुदोंग सादबा कया मयुंगनरकपा याइ matam leiba punamakta aigi aningba apamba madi nakal namatagi weba mawongda isai weba wafam ngakta phongdopagi hainabi si leheloidabani masigi muta karigumba matamda matai mana oidibisingna makhoina mataw karamna naha oiringe matamda thengnarakhiba amadi amana magi mafamna nungsibagi wafam karamna phongdokna khibaki haibigi matangda wari saduna hanagi nungsi mari edu amuk nahonana ningsingna ba honagadabani masina nupa nupi ani gi marakta nungsinabigi sang hengat hanba ngamdrabasu son tharaklaba mari edu hanagum lehenbada sauna mating oigani haina thiziloi singna phungdorakli nungsibigi lamda khongdariba nupa nupi oibigi maruoiba mayumakai panduna leiraba singna makhoi aphaba mari matau kramna thamgadagi habigi matangda aikhoi khara khangminasi ahanbada aigi life partner oiriba mieduna aphaba thaba ama torokpa matamna madu piklabasu saurabasu natragana madun imungda ka hena kana pibu oidrabasu madu appreciate thagat patawbigi hainabi thamgadabani amana tawba aphaba thabak singna aswoiba thibigi thabak tawroidabani aphaba thabak torakpa oirabadi amana amabu thagatpa amadi singthanagadabani masina laiminariba anigi marakta aphaba nungsinabagi mari ama thamangangani amana amagi aswoiba thiba hawrurabadi yengthina ba haibisi masana poklakpa tabani aswoiba thiduna ngangbagi mahutta aphaba mongda matawkramna tawsigi haina khanagadabani anisubada yumbanbagi lambida khongda aduna leiriba nupa nupi anigi marakta hiram kyada wakhalon manadaba yorakani adubu aina sumi haiduna aigi partnerna kari khankhigitaki haina khantadana wa nganglupa matamda matai manau anigi marakta amana mabu hanthana yengnabagi wakhalon ama phawlapa yai maramaduna asiguma matamasi lakpada yamna section gadabani amadi aina khalibu wakhalon du positive oiba mongda aigi partner da khangana na bhona gadabani ahum subda aikoina pambu khudimak phangba haibisidi oithokna roida bofamni mi amagi apama loiba naibanati adubu aigi partner gi aswonba mafam thiraga mateng pangsinduna ai isabu apuba mi ama oina uhonana bhona roidabani masina thajanabigi sang hanthalakani amadi thamoi singna mateng pangluba matamda khodong chaba launaba panglakpani haina khankhibasu yai mari subata aswoiba thaba ama tawru matamda soikhre haina phongdoklabaga loinana matungna tawroi habigi thajaba pinaba honagadabani aduba aikoina thajaba si mangandana ba honagadabani maramdi thajaba toina mangsilaklabadi amuk hana aphaba mari semgana bohona bad mai pak pangam khidaba sigai haina thiziloi singna phongdorakli special content oina mayam matang sipok thamjaramge aduga makha satarak poina atop maruibi ipawk sing mayam thamjagi mayam puna loipum yeng tamina sainasu channel sigi mekdigi mangi famna thamjari ngehaki mamang na minister en berena thagalakpa warol khra mayam tendakna thamjaramge thambal sangle nirtepat su thekta minister en beren singana Laikidrapa Siri NKL Rameshwar, convener of ex-chairman cell of the state BJP unit, ikai khumna pu utkre loinana
mak laikidaba si BJP amasum state asida mangjaba amani hain Chief Minister and Parent thakalakpa warol mana makhatana phungdorakli atopa paw madana sai sudriba angang luhongbagi matangna lengar ahenma miyeng sangba hauragani Chief Minister Assam sai noriba angang nupi masa kya luhongbagi sangwong khalakriba sigi matangna Assam government ahenma miyeng sangba hauragani amadi sai sudribi nupi masa ga luhongnaba honaramba nupa khudimaki mathakta Frokso Act amasum Prohibition of Child Marriages Act ki makhara case register dauduna phaba hauragani hari Hiramasiga mari lainana Assam ki Chief Minister Himanta Biswa Sharma na phongdokibna Assam cabinet na sai taraga mari sudriba amadi masigi makhada leiba angang nupi luhongnaba honaramba nupa khudingma case register taunaba phirep lokre Sai noriba angang luhongbagi thabak thingnaba lainga ki mekedi ki pekhatpam tokpa thabak thoram sing pekhatpa hore lakli bisai manga gi manungda loniada thaba sima pungphana thingnaba pandam thamli state asida sai sudriba angang sing luhongbagi sango khalakli basi leibak thibani state asigi oina sai sudriba angang sing luhongbagi sang asi sada kunthraga mathugi sangda laidi mama mapa oibising na su wakal khantabagi matam hoye khudong saba khara yenglaga sai sudriba angang sing luhongbagi thabak tawredabani adubu mathakta pankhriba wap masidagi khara nathiraga nupigi luhongbagi sai isi taraga nipani aduga nupagi na kunga mathoini hairiba sisu miyamna ngakna satnaba honagadabani sai taraga mari dagina taraga nipan phawgi manungda leiba nupi masa luhongba thengnarabasu mari leinaba singna thingadabani amadi makhoibu counseling pigadabani District Administration singamadi police officials sing hiramasi matang na ihen mamiyeng sangduna thabak paikhanaba khangan khrari atopa paw amadana numit kharanigi manungda ani subu oina California da numai kapagi thaudokta miyoi tare sikre US ki California state numit ninigi mamang na thokiba paktakna numai kapagi thaudo amada miyoi taragi punsi lom khraba matungna gunman amana kapada yamdrabda miyoi tare amuk sikrari ningthokaba numiki attack adu San Francisco gi kharom da kilometer yang khairom lapna laiba samudra mapan gi city hub munbe gi tuan mapamani thokibani haina media report sing hairi report sing adu gi matungina police na thaudo adu rusienri bi gunmen adu phare masu mak masagi sai humfu ga tare suraba mamingna zauk sunli kauba local residents amani habis khangmangamle ahan wi gi victim mari nungthul pung aniga minute kungani thui tapa matamda mushroom farm amada thengna khiamasum Atay ahum aduna naknana leiba tracking business mafum amada matung tabra thingnakhi edek atu karigi damak satakibano haibasi hausuk phawbi khangmangamdri ningtukaba numiki numidangda athengbada news conference amada wangang loduna Saint Matthew County gi Sheriff Christia Oppers Nike madudi suspect adu masamunung thilpung marigi mini nifuram tabra local police station amada gari thauduna lakpadagi phakhi Masada loinarakiba semi automatic pistol ama attack adu decisionrakiba khulai oiramgani haina police na thajaki amadi suspect adu police ta cooperation pidi haina port asina makhata naki maduri attack adu gi nipan super victim hospital aruba fiam da laikanari asiguma makhalgi nongmagi attack asi kiningai ni asiguma thaudo asi toina thoklaba awabgi masa oiraba thaudoni toigomsung masimak aikhoigi Saint Matthew County makta thaudo asi thulaki haina su sheriff asina phongdokhi adu hausikoi nadi myam paw sisu matang asen lusinjarage amasu myam pun no update ngamina se su channel sigi mekedi gi myang ifam na thamjari